IMM News Lab miyang tabi ba khwai phnom phu kurum jari hauji sa thari ba FIFA World Cup ni singani kuntruk France na kedong da Spain bu ki ba leite haina semi final gi mawang na phongdor kre tha sigi tara mangar sa thari ba FIFA World Cup ni singani kuntruk ki oina Spain amasung France ki marakta sanagadori ba ahan ba semi final match adugi mawang na France ki defender Ibrahim Kolate na phongdor ki bada France na kedong da Spain bu ki ba phaw leite hau ki ba kumjani singani ga try pan gi World Cup winners France की डिफेंडर असina phongdok ki bida anirak suba oina World Cup ki title lobak ngamna honor ni ba Spain gi handaki World Cup asigi oina semi final phawbok yongna hona bada sana ki match kudimak banjan ama khata da mai pa ngam ki bani akoina kanagum amata aki balete World Cup asigi damak akoina team na matam sangna honador lakli amani suso da mai pa ngam gani Spain akhana ba team amani team asida yawri ba sanoi kudimak masagi top top haising ba lejaba ngaktani maram aduna akoina lamin yaman khata miyeng thamloi team adu yawri ba sanoi kudimak miyeng thamli handaki World Cup asida France na loba ngamnab gi namak akoina honador lakli kanagum amata gi khujin thorana akoi maiti be ngamloi France na thas ki tara mangar sanagodor match asida Spain gi star player yamin yamanna mahaki hai singba sing khung phana uthotuna sana kani haibegi thajabalei France ki team da su thoido hedona hai singnaba sanor ke yauri makoi singdu gi manung da team captain Kylian Mbappe amadi Debilin su amani maram aduna ekoina ke dong da Spain da ki ba thamde haiki amarom da France ki back max lecross na phongdo ki da handak ki World Cup asi oina group stage da ke birthday ga sana ke match amada panjin sono da draw sakki ba adu natana limau match kudimak mai pak tuna laki bani handaki World Cup asigi oina ke birthday bu akoina hainga nitna kai kun bu uli Spain da apaba sanor ke yauri adu ba akoina mai pak pamli match asi mai pak ngamna bagi damak ngam thak ta honagani haiki makha tarakpada India gi nupi football team da yauri ba sanoi sing football masana bu thamoi sengna pangjoru badagini kana ba phangbagi sanaba nati haina loba yai Grace Damai Manifugi da natana laiba asigi nupi national football team da yaudon sanariba asi masana asibu tangoi sengna pamjaru badagi kathopa galona sanabani ka hena khudong sabu phangbagi sanaba nati haina Indian women's national football team da forward sanaru oina matam sangna leram matu handakta pothakraba Grace Damai na phongdorok de paukche asigi telephone gi khuthana khanaba sanagiba warida footballer asina hai laiba asigi oina leiriba nupi footballer singna phangdiba khudong saba si nupa singa yengarubuda atugi mati kenai maduna marmu orga nupi sana footballer singna matam pumbada awawa kaya mai udal lakli nupa footballer singi oina di tongan ba khudong saba kaya phangli nupi footballer singi laibak thiba hairagadi sponsor tawbinaba marang kare laite maduna maram orga exposure gi sangsu yamna lemi hojiki matamna nupi sanoi sing miyana pung thawgana rakba ure masi apa khongthangni matam amada makoina sanarpa horakpada nupi na sanabda pung thawpi mahuta hantana yingberpa ngaktani nupi na bon kaura kari kana gadobno haiba wafam asi yamna toina tadro laki adu masana sibu thamoi sena pamjarubudi kathopa galoina na honadro laki bani national team da yaurba nupi sanoi sing asi miyamna di nupagumna kana bayamna pangba oina khanar masu yai adubu asengba dadi nupi singna phangniba khudong chaba asadi maming tagini nupi footballer singna piriba sempam kharasidi frikhaw yodingeda loikiba ngaktani haina haiba yai India gi nupi football team da sanariba asi pamjarubudi kathopa ga amaga loina sanabani nupa sanoi singi maming khajiktang lerakpada celebrity amaga sap manari maduna maram orga miyamna masak khangba heli loina na sponsor tawbina su marang kaina tholai adubu nupi sanoi singi oina di apaba sanaroi sama laibada maraibak phaba amakatamak miyamna khangbiri mana hai laiba asigi tongan ba team nataga club singda sanaiba sing asi Manipurgi masana ayambani adubu Manipurgi oina yenglubada matamda masana asi sotra lairi Manipurgi oina lairiba on Manipur Football Association hauji honariba asidagi amuka hena honaduna nupi footballer singi akhalaga tournament masing yamna sinbagi tangai phadaba lairi loina nupa footballer singda ahenba khudong chaba pibagi tangai phadaba su lei makoina thengnariba awaba sing adu horak iba nupi footballer singda thoningde makoigi matamdadi track shoot phawbo sponsor tawinaba lairakide track shoot leiba ngamna honabada miyamgi fund drive faw chathagi maduna ram oiraga leba asina su ahenma miyeng changbagi tangai phadaba lei Manipurgi lairiba nupi teamgi khanbada su nungaitaba phawi physiotherapy amana team aduda yawriba sanoi singwa layengba amari massage tawba haibasi oithorda wafamni physiotherapy aduna miwebani machine nate masigi mathaktam asan tight oina sanabana solakbadagi aso maram ama su oi maru oina khud solakpa yabagi sang yamna wangi masida miyamna khangbigadabadi sanore amana amuktang sokiba haibasi mahaki hanagi haisingba aduga manana amu hanna sanaba ngamloi masina sanore adu marai saitharakpagi aso maram ama ohelakpai paga loina na karigumba marai bak thiba kangudi sokpanda aduna masai keria phabu mangki ba thokthok thokta nate laiba asigi oina maming leire haina riba nupi footballer sing asi Manipur dagi hawkibina ayamani adu karigumba matamda mitop mensa masana
dominate tꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯣꯔꯠꯁ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯍꯥꯏꯅ ꯊꯥꯒꯠꯄ ꯈꯛꯇ ꯅꯠꯇꯅ ꯄꯤꯔꯤꯕ ꯃꯤꯡꯊꯣꯟ ꯑꯁꯤ ꯆꯥꯅꯕ ꯃꯑꯣꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯄꯤꯐꯝ ꯊꯣꯛꯏ ꯆꯤꯡꯒ ꯈꯨꯠꯀ ꯃꯥꯟꯅꯔꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯐꯕ ꯅꯨꯄꯤ ꯐꯨꯠꯕꯣꯂꯔ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯔꯞ ꯒ꯭ꯔꯥꯎꯟꯒꯤ ꯀꯜꯆꯔ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯃꯔꯣꯝꯗ ꯐꯔꯕꯁꯨ ꯑꯃꯔꯣꯝꯗꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯦꯇ꯭ꯔꯣ ꯁꯤꯇꯤꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯂꯝꯄꯥꯛ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ आर्टिफिशियल ग्राउंड सेमलग साहनबनी अखोना लंपाक लेना सेमगटपीदबदगी सनगी सजिक चाफम अमदी गाड़ी थौफम तमफम ओइना लेरे तप्त सानब असि खुद सोलबगी चांग यामना वांगी हाइना अखक अहि क्यान फोंदोकबा लेख्रबनी तप असि हौजिकति सेंदान नंबी ओइना सिजनरकली पैसा पाइबा इमुंगी सेन पीरगा तप्त सानकिबा याय अदुबु सानोरे अयामदि लायरबा इमुंगी हरकपना मरम ओइरगा तप्त सानबी खुदोंचाबा फंगद्री मरम अदुना महौसागी ओइबा लेजरम लंपाकसिंग योखटपा मथौ ताय लेंगाना लंपाक योखसी हाइना लावगी महुत लेजरिबा लंपाकसिंग गाक सेनबा अकोइबगी मियोसिंग चानबा सेंफमसिंग पीदुना सेननाबदी माय पाकपा ngамगनी मसिना थबक फंगदब नहा खरदी हिंगनबगी मंगान अमा ओहेरनबा मरम अमसु ओय फुटबॉल मसाना असि गेम ऑफ वर्किंग क्लास पीपल हाइना खंगनरिबनी सानोरे अमना क्लब अमदा सानबा मतन महाना रिप्रेजेंट तौरिबा असि क्लब अदु खतन नते कम्युनिटी अमनी हाइना खंगनबगा लोनेना मरी नैनबसिंग सानोरेसिंगी हक्सेंगी मतांगना मियंग चंगगी मथौ ताय हाइखि पनबा याबदी बिसपुर डिस्ट्रिक्ट लेबा त्रिप्सा क्लबती हरोकिबा उज्बेक वुमेन्स लीग फावो काव ngamki महाना उज्बेक लीग अमदी कप्ता एफसी लव्स कर्सी रिप्रेजेंट तौदुना क्लब असिबु माय पाहनबदा असौ थौदांग लौरंकी सब वुमेन चैंपियनशिप की फाइनल दा बांग्लादेश माइथि पिरामलगा मतुंग महाक पोथाना पे लौकिबनी ngasi gi matang asta sanaki bi sanapa paudam lo singjari mm न्यूज लाइव मियंग ताबिर खाइप्रम अमुक हन्ना खुरुमजरी।